Manipur Top Channel gi maikei de gi maru bi ipausung myam na thamjari hanmna Southern Nagalim da Kuki khutlai paibasing changlakpa yaroi Kuki refugee identity gi banner makhara khulai paiba lanai miyoi natragana phurup amata kudaktagi Southern Nagalim manungno operate tawbi yaroi karigumbu wafam asi thawbaidaba tarabadi madura thulakpa apapata puma masa masana pugadabana haina Foothill Naga Joint Action Committee no warning tarakli Foothill Naga Joint Action Committee FNJAC na thadorak pasiolomada khudaktagi Kuki refugee identity gi banner makhada operate tawriba lanai natragana group oina leidibu khulai paibasing Southern Nagalim gi manuna satok sin tawbi yaroi karigumba lam helaklabadi madura thulakpa apapata puma masa masana pujakadabana hairi Central amad State Force na yellow furup ama oiriba Nagamiyam gi punsi amadi lan thum ngakpa ngamdrabana haujikti karigumba pambai ama hekta sijanaduna Nagagi territory isana ngak senjabegi thabak pumbagi daita lawragani mitopna Nagamiyam gi lam khopsilakpa amadi Nagamiyam gi mathakta miyot minai satharakpa singasidi tumina yengduna laibigi matam henkri haina su sirol asina phongdurakli Siyol asina makha taraduna Manipur da sayani pharaklabi irang asi loisinduna ingtapa puraknaba kana honaringai serakta Naga yellow misingi lam khopsilaktuna yummai thaba amadi ka henma thawong kya ama satharakli misa marakta khulai pahenduna thamliba singamadi militant singna Naga community atamdana attack kya satharakli Aikogi ipa ipu singna makhoibu minungsi yenglaka sangjapam pikibani adubu laibak thibadi saidangba singa sinanga sidi lam mapu saduna hingsagi thawong kya leptana satharakli hairiyanasu panam pauksida report tawri amaromdana gamgi phai checkpoint post amung hana hangdoknaba kotuna marai tarokli Imphal Dimapur lambi gi Kangpokpi district manungda leramba Kuki singi checkpoint posting security force na lauthokraba matung gamgi phaida muhana checkpoint post hangdoknaba committee on tribal unity kotu Southern Hills na marai tawba horakli ngarang kaithel manbira thokibe accident amaga mari ledana kotu Southern Hills na warning tawroduna ngarang thokibe accident aduda soklaba miyema truck amada alu bora marakta lolaga Imphal da pukhi haiba wafam thamladuna asiguma Kuki miyam gi security da singnaba phibam ama laklabana gamgi phai checkpoint amu hangdoktuna Imphal Dimapur lambi da satliba gari sing hanagumna section na check tawba darkar oide hairi ngarangi kaithel manbi military colony gi accident asimangna ethnic tension laijiba matamda asida Kuki Zo gi territory da lona sangsilakpagi khudam amani amadi masimak Kuki miyam gi oina mipai ningai ni amadi community security da singnarakpani amaramda miyoibigi minungsi yenglaka thabak tawgiba adugi damakti kaithel manbi gi khunja singbu thagali amadi nupi angang yauna misambu ngak senba haibisi Kuki Zo gi ethnic adumapu lona thupna miyoy mabu conflict zo landana puba haibisi nahunana irang thulangna basinmani maramasina thawdo osi taraina lawdi matungda sigumba lona mi pubigi thabak satharabadi Kuki Zo sathina khut halakna bigi baton tawbuni haina lawgani amadi batung tarakpada tholakpa apapata national highway sida service tawriba gari singi transport union sing trucker amadi mari lena basingna daita pujagadabani hari loinana asigumba thawong amu hana sathadanaba lambi asida pungkunga mari section yengsinana security na thugai khraba gamgi phai checkpoint post amu hana hangdoklagani peace amadi territorial integrity gi damak checkpoint post asi amu hana hangdokadabani haina sukotuna phongdorakli amaromdana mitai sing thangjing sing da kaduna lai khuramba yaroi haiba Kuki gi wafam satnaba yaba oidi Kuki Civil Society Organization tarukna puna thokpa siyolamana mitai bu thangjing sing da kaduna lai khuramba yaroi haina ki halakiba adu satnaba yaroi daba unconstitutional oiba amadi Hindu singbu Kailas natragana Muslim singbu Mekada satpa yaroi haiba gumani haina Maitai Heritage Welfare Foundation phongdorakli foundation asigi mekedi Kuki CSO taruki wapam akanba mongna condemn tawraduna ningsingba thoktraba matamdagi mitai singna dharma gi satnabi ama oina senglaba ibutau thangjingi khubamda lakli khurumduna lakli maramasina senglaba mitai gi laifam asida mitai sing sangduna lai khuramba yaroi haibisi satnabi yaba wapam oide haidi Kuki Civil Society Organization taruna punna thasigi mapana thokiba chirolamada thangjing singi manakta leiriba buffer zone da mitai sing lanchilakpa yaroi haina akan wapam thamnakpadagi mitai community singi marakta khoirang khoisauna ba hengalakibani CSO taruk asina punna thadorakhiba chiroladura Kuki Zo singi weba political settlement ama Indian constitution gi makhada puraktriba phawa mitai singna thangjing singda kaduna lai khuram yaroi
ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯜꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ CSOꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯋꯦꯜꯐꯤꯌꯔ ꯐꯥꯎꯟꯗꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯌꯣꯜ ꯑꯃꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯤꯇꯩꯁꯤꯡꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯃꯁꯨꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯇ ꯑꯇꯝꯅꯅ ꯁꯤꯡꯅꯔꯛꯄꯅꯤ꯫ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯗꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯆꯍꯤꯒꯤ ꯑꯣꯏꯅ ꯈꯨꯔꯨꯝꯖꯕ ꯍꯥꯏꯕꯁꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯃꯤꯇꯩꯒꯤ ꯀꯜꯆꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯁꯦꯡꯂꯕ ꯊꯥꯡꯖꯤꯡꯁꯤꯡꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯃꯐꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀ꯭ꯔꯣꯁ ꯌꯨꯡꯁꯤꯜꯂꯝꯈꯤꯕ ꯑꯃꯗꯤ ꯊꯥꯡꯖꯤꯡꯁꯤꯡꯒꯤ ꯃꯃꯤꯡ ꯅꯧꯅ ꯊꯣꯟꯖꯤꯜꯂꯛꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤꯃ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯔꯦꯝꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯍꯧꯗ꯭ꯔꯕꯗꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯀꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌా ꯆꯠꯊꯔꯛꯄ ꯌꯥꯏ꯫ ꯊꯥꯡꯖꯤꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯐꯥꯊꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁꯐꯨꯜ ꯗꯥꯏꯂꯣꯒ ꯑꯃ ꯇꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯗ ꯈꯨꯠ ꯁꯥꯡꯂꯨꯕ ꯀꯣꯆ ꯐꯒꯠꯈ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ 69ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ 2024ꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯃꯁꯥꯟꯅꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯤ ꯀꯔꯅꯥꯇꯀꯥ ꯁ꯭ꯇꯦꯠꯀꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ ꯃꯔꯤꯗ ꯈꯨꯠ ꯁꯥꯡꯂꯨꯕꯅꯤ ꯍꯥꯏꯕ ꯀꯔꯅꯥꯇꯀꯥꯒꯤ ꯀꯣꯆ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯒꯠꯂꯕ ꯀꯣꯆ ꯑꯗꯨꯗꯤ ꯀꯔꯅꯥꯇꯀꯥꯒꯤ ꯁꯋꯟꯒꯔ ꯕꯦꯜꯒꯥꯕꯤ 10ꯗꯒꯤ ꯍꯧꯖꯤꯛꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯔꯨꯝ ꯅꯝꯕꯔ 22ꯗ ꯔꯃꯦꯁ ꯑꯂꯥꯒꯣꯗꯦꯀꯔ ꯆꯍꯤ 59 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯕꯍꯨ ꯑꯂꯥꯒꯣꯗꯦꯀꯔꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯗ ꯀꯣꯆ ꯑꯁꯤꯅ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜ ꯑꯃꯗꯤ ꯃꯣꯂꯦꯁ ꯆꯠꯊꯔꯤ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯀꯔꯅꯥꯇꯀꯥꯒꯤ ꯀꯣꯆ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ 94ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ 2024 ꯑꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 8ꯇꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯀꯔꯅꯥꯇꯀꯥꯗꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ 5 ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯒꯠꯂꯕ ꯔꯥꯃꯦꯁ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯆꯠꯊꯅꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ 2024 ꯕꯦꯆꯀꯤ IPS ꯑꯣꯐꯤꯁꯥꯔ 13 ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯄꯤꯔꯛꯈ꯭ꯔꯤ꯫ ꯔꯦꯀꯣꯔꯗ ꯑꯃ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤ 2023 ꯕꯦꯆꯀꯤ IPS ꯑꯣꯐꯤꯁꯥꯔ 13 ꯃꯇꯝ ꯑꯃꯠꯇꯗ ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯄꯤꯔꯛꯈ꯭ꯔꯤ꯫ ꯄ꯭ꯔꯣꯕꯦꯁꯟꯗ ꯂꯩꯔꯤꯕ IPS ꯑꯣꯐꯤꯁꯥꯔ 13 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯆꯤꯡꯖꯧ ꯀꯤꯝ ꯇꯣꯡꯅꯨꯡ ꯀꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯃꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯛꯄ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ IPS ꯑꯣꯐꯤꯁꯥꯔ 13 ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯃꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯛꯆꯤꯟꯅ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯊꯛꯇ ꯆꯍꯤ ꯑꯃꯗ IPS ꯑꯣꯐꯤꯁꯥꯔ ꯄꯣꯁꯇꯤꯡ ꯄꯤꯔꯛꯄ ꯃꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ꯫ ꯀꯨꯝꯖꯥ 2019ꯗ ꯃꯅꯤꯄꯨꯔꯗ IPS ꯑꯣꯐꯤꯁꯥꯔ ꯑꯃꯠꯇ ꯄꯣꯁꯇꯤꯡ ꯄꯤꯔꯛꯈꯤꯗꯦ꯫ ꯀꯨꯝꯖꯥ 2018ꯗ ꯑꯣꯐꯤꯁꯥꯔ 2, ꯀꯨꯝꯖꯥ 2020ꯗ ꯑꯣꯐꯤꯁꯥꯔ 1 ꯑꯃꯁꯨꯡ ꯀꯨꯝꯖꯥ 2021ꯗ ꯑꯣꯐꯤꯁꯥꯔ 3 ꯄꯣꯁꯇꯤꯡ ꯄꯤꯔꯛꯄꯒꯤ ꯔꯦꯀꯣꯔꯗ ꯂꯩ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ IPS ꯑꯣꯐꯤꯁꯥꯔ ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯄꯤꯔꯛꯄ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯃꯁꯨꯡ ꯄ꯭ꯔꯣꯕꯤꯗ ꯂꯩꯔꯤꯕ IPS ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯊꯧ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯄꯥꯎ ꯑꯁꯤꯅ ꯀꯨꯞꯅ ꯐꯣꯡꯗꯣꯔꯛꯈꯤꯗꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫